Shillong. See what alumina man real ne. Hello ma'am, kuramjari sigi numitsinane ko Eigi sanupi exam hani exam do loiraga Shillong pikta chatpane ba sinumisi video pasana nambangam de kay ginoida nong chubaga ingbaga mobile lawthokpabaw yadabdo koi nong chut khadi nungai roena koi adai angang su exam loiraga tholokpani thak ni eba maso adama atopa koi ningdre ha do sima khaktang di satlurasi koi sila adugane akoi dawdi yaiba ko ngakti uiba do moi Shillong gi weather scam sathi gera ngau mami lesin ngam thai amuk hangi nong amuk sui sidagi koi lesin se pasana cloud se pasana haido kradi moi Shillong gi pura city ji ugadamne ba udaba haitare khadi uba adugane ko ma'am next tasu mathang khara khoina chatluba mafam amani adum hapsarake do Shillong ji chatpa matamdane phi se yam pugadaba yam set kadaba haitare satin kaubya de raincoat kaubya de thopudi thoiko sado sisna mogi tower am le adum mathaka kakhaga nambane nga do angang chingdi ngamdre chalase haiba sisna post tobagi yamna acting da ingda sabo ai ko ma'am ngam khongop chosale puri le satin ga yaw ni ya deba to mogi pura Shillong si ubne sije nuksi chung sitliba sisine ne usan pambi ni yam phajabne lakane sandi udra ma'am yam phasana ubane adugane siloiba matungda kuise halaba matungda nongala kandane amuk koiba khara cherrapunji rom chatleba tudane bagan uiba di sai bagan oi ningeba ko ma'am aduga si alu ni alu moi alu variety se khoigi India da ko topa lamda thanabadu mandi moi sina kainom hai kai lamda no porakpani hai ka awreba ko ado alu do kitang naksalaga akhoina khamba amada yawe kapagi ma'am ado moi khongang se khopajam tobani yong ko pura Switzerland ni mandi do alu watane alu na yamba thai muje khopajam se ne nong ko asra alu je variety angang bagane ango bagane ado alu je loi junga pan sa le kamai de no hangdeba ai naksala ga kitang pasan ulat ke cherrapunji ni mate mamoina mafam amada khame ko aduga jongo sande tawra pura Switzerland ni mani ne mafam amada khame ba ko moina Bangladesh uyena ko adi mafam da aina ngaktang kummaga to sise si mafam sidagi son site Bangladesh leye na hai ado Bangladesh sidadi udeba haidi uge torga mu lesin thajan gi bedo aslambi ga seune shooting ga tawdi am phajadoi jani ara sinimi side isu khara jara siga sidli leba kadi phare aduna dugane address yam porak to bhaitare aduga yong ko alu do yam yong to sinane alu angang bane ba dunane angang ba pan loi sale do mana sap jaw ne Alumina man bra basibo. Ay mazi yam na Shillong. See what alumina man real ne. sini mate khatang ne bako nong hangakpa da namba haitare ai angobodu sunamge tawne do subagi ngamdre ma'am do yam hawbasu hili moi haiba nu mayam na su uramgani masak se yam khenabane tin phajamne ne to angang basina koigi purple haigadra pink haigadra dui mawong saleba mana su khucham tawdra moi alu je mulbai nate ba jam masai dum flower dum pi jane ba do white oi ba su yawe aduga sigisina ne khoigi mongpham haitare crimination tawbam do aduga ne nung yung tummaga yung se pointed oi sen nupani aduga mana flat oi sen ne nupini moi haba hojiki do nungi do mafam de phajje ma phajabade aduga magi haibo weather se amna
ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯩꯆꯤꯟꯁꯤꯅ ꯈꯪꯂꯥꯡ ꯑꯃꯨꯛ ꯂꯥꯛꯏ ꯂꯩꯆꯤꯟꯁꯤꯅ ꯈꯪꯆꯠ ꯑꯃꯨꯛ ꯆꯠꯂꯤ ꯈꯪꯐ ꯑꯃꯨꯛ ꯐꯩ ꯇꯧꯕ ꯑꯗꯨꯒꯤ ꯋꯥꯅꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯃꯐꯝꯗꯨꯅ ꯌꯦꯡꯉꯝꯕꯗꯣ ꯌꯦꯡꯉꯨꯅꯦ ꯂꯩꯆꯤꯟ ꯑꯃꯨꯛ ꯂꯥꯛꯁꯟꯗ꯭ꯔꯥ ꯌꯥꯝ ꯁꯥꯊꯤꯔꯤꯗꯣ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯃꯣꯏꯗꯤ ꯌꯨꯝꯁꯦ ꯃꯊꯛꯇꯅꯤꯅ ꯆꯤꯡ ꯃꯊꯛꯇꯅꯤꯅ ꯑꯩꯈꯣꯏ ꯂꯩꯆꯤꯟꯒꯁꯦ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯏ ꯃꯌꯨꯝꯗꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯆꯠꯂꯦꯕ ꯑꯗꯨꯒꯁꯨ ꯎꯠꯂꯛꯀꯦꯕꯀꯣ ꯄꯨꯔꯥ ꯃꯌꯨꯝ ꯆꯪꯖꯥꯠꯅꯦ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯡꯗꯣ ꯂꯣꯏꯔꯒ ꯃꯐꯝ ꯑꯃꯃꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯄꯨꯕꯤꯔꯦꯕ ꯑꯗꯨꯒꯅ ꯁꯤ ꯋꯦ ꯁꯣꯗꯣꯡ ꯋꯥꯇꯔꯐꯣꯜ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯨꯝꯃꯝꯅꯤ ꯈꯪꯉꯗꯤ ꯑꯩ ꯆꯠꯆꯔꯝꯃꯣꯏꯗꯕꯅꯦꯕ ꯑꯗꯣ ꯁ꯭ꯇꯦꯞꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯊꯥꯔꯦꯕꯀꯣ ꯑꯍꯥꯟꯕꯗꯗꯤ ꯄꯨꯔꯥ ꯂꯩꯕꯥꯛ ꯑꯣꯏꯔꯝꯃꯦꯌꯦ ꯃꯔꯛ ꯃꯔꯛꯇ ꯅꯨꯡ ꯑꯃꯨꯛ ꯊꯥꯕ ꯂꯩꯕꯥꯛ ꯑꯃꯨꯛ ꯊꯥꯕ ꯇꯧꯋꯦꯕ ꯑꯗꯣ ꯁ꯭ꯇꯦꯞꯇꯣ 250 ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯋꯦ ꯁꯣꯗꯣꯡ ꯋꯥꯇꯔꯐꯣꯜ ꯐꯖꯩꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤ ꯌꯧꯕꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯍꯥꯏꯗꯤ ꯋꯥꯒꯅꯦꯕ ꯑꯩ ꯁ꯭ꯇꯦꯞꯇꯣ ꯀꯃꯥꯏꯅ ꯀꯥꯈꯠꯇꯣꯏꯅꯣ ꯈꯜꯂꯨꯕꯗꯀꯣ ꯑꯗꯨꯒ ꯀꯥꯈꯠꯄ ꯃꯇꯝꯗꯗꯤꯅꯦ ꯑꯁ ꯋꯥꯕꯅ ꯋꯥꯕꯅ ꯈꯨꯋꯥꯊꯤ ꯋꯥꯖꯥꯠꯅꯤ ꯀꯩꯅꯣꯅꯦ ꯀꯥꯈꯠꯂꯨꯔꯕꯅꯦ ꯀꯨꯝꯊꯔꯨꯕꯅꯦ ꯈꯜꯂꯦꯕ ꯑꯗꯨꯝ ꯀꯥꯈꯠꯄꯗ ꯑꯗꯨꯕꯨ ꯁꯤꯒꯤ ꯆꯠꯄꯗ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯈꯣꯡꯗꯅꯦꯀꯣ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯥꯏꯗꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁ ꯇꯧꯕꯤꯕ ꯃꯤꯗꯣ ꯃꯣꯏ ꯃꯌꯥꯝ ꯀꯨꯝꯃꯦꯕ ꯑꯩꯗꯤ ꯉꯝꯖꯥꯠꯂꯣ ꯑꯩꯁꯦ ꯁꯤ 250 ꯁ꯭ꯇꯦꯞꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦꯅ ꯂꯩꯍꯧꯔꯦ ꯑꯗ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ 3 ꯂꯦꯌꯔꯅꯦꯕ ꯃꯥꯒꯤ ꯋꯥꯇꯔꯐꯣꯜꯁꯤꯅ ꯇꯥꯔꯛꯏꯁꯦ ꯃꯊꯛꯇ ꯑꯃ ꯃꯈꯥꯗ ꯑꯃ ꯗꯦꯟ ꯂꯥꯁꯇ ꯑꯃꯒ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯪꯈꯤꯕꯅ ꯃꯈꯥꯗ ꯄꯨꯔꯥ ꯗꯥꯏꯔꯦꯛ ꯀꯨꯝꯕꯗꯨꯗꯤ ꯁ꯭ꯇꯦꯞꯁꯨ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯃꯗꯤ ꯑꯣꯏꯔꯒ ꯂꯩꯈꯣꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁ꯭ꯇꯤꯀꯤ ꯑꯣꯏꯔꯒ ꯀꯨꯝꯃꯦ ꯍꯥꯏꯕ ꯀꯥꯔꯛꯄꯗ ꯑꯩ ꯏꯁꯥ ꯑꯍꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯋꯥꯈꯤꯑꯕ ꯑꯗꯣ ꯁꯤ ꯃꯣꯏꯅ ꯀꯥꯞꯄꯛꯄꯅꯦ ꯁꯤꯅ ꯄꯨꯔꯥ ꯑꯍꯨꯝ ꯁꯨꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯋꯥꯇꯔꯐꯣꯜ ꯇꯥꯕꯁꯦ ꯑꯥꯗ ꯑꯃ ꯇꯥꯔꯦꯗꯅ ꯁꯤꯗ ꯃꯌꯥꯏꯗ ꯑꯃ ꯇꯥꯔꯦꯗꯅ ꯂꯥꯁꯇ ꯑꯃ ꯇꯥꯕꯅꯦ ꯌꯦꯡꯉꯨ ꯑꯍꯨꯝ 3 ꯂꯦꯌꯔ ꯑꯣꯏꯅ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯦꯌꯔ 3 ꯊꯣꯛꯄꯅꯦꯕ ꯑꯗꯩ ꯃꯣꯏ ꯂꯥꯛꯑꯦ ꯑꯗꯩ ꯃꯣꯏꯁꯨ ꯋꯥꯔꯦ ꯍꯥꯏ ꯑꯩꯁꯨ ꯐꯣꯇꯣꯗꯣ ꯏꯊꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯦ ꯑꯩꯗꯤ ꯑꯁ ꯑꯁꯤꯗꯤ ꯑꯗꯨꯝ ꯄꯥꯈꯠꯂꯕꯅꯦ ꯑꯩ ꯍꯣꯔꯦꯟ 250 ꯁ꯭ꯇꯦꯞꯇꯣ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯈꯟꯕꯗ ꯅꯣꯡꯁꯨ ꯆꯨꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑ ꯃꯇꯨꯡꯗꯅꯦ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯡ ꯑꯃ ꯁꯤꯔꯁꯨ ꯇꯥꯏꯌꯦ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯁꯤꯂꯣꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗꯥꯎ ꯌꯥꯕ ꯑꯃꯅꯅꯦꯀꯣ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯌꯥꯝ ꯆꯨꯕꯒꯤ ꯑꯗꯒꯤ ꯅꯣꯡ ꯆꯨꯗ꯭ꯔꯗꯤ ꯋꯥꯇꯔꯐꯣꯜꯁꯦ ꯄꯨꯡꯀꯪ ꯀꯪꯉꯦ ꯍꯥꯏꯕ ꯑꯗꯩ ꯅꯣꯡꯁꯨ ꯆꯨꯕ ꯂꯛꯀꯤꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯋꯦꯗꯔꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯁꯨ ꯅꯨꯡꯁꯥ ꯁꯥ ꯑꯗꯩ ꯅꯣꯡꯃꯅ ꯆꯤꯔꯥꯄꯨꯟꯖꯤ ꯆꯠꯄꯁꯤꯗ ꯅꯣꯡ ꯑꯗꯨꯝ ꯆꯨ ꯂꯩꯕ ꯂꯩꯆꯤꯟꯁꯤꯅ ꯑꯃꯨꯛ ꯎꯍꯜꯂꯤ ꯑꯃꯨꯛ ꯍꯟꯗꯦ ꯑꯃꯨꯛ ꯎꯍꯜꯂꯤ ꯑꯃꯨꯛ ꯍꯟꯗꯦ ꯐꯖꯕꯅꯦ ꯃꯌꯥꯝ ꯅꯨꯡꯒꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯥꯔꯇꯤꯁꯇꯤꯛ ꯑꯣꯏꯕꯅꯦꯕ ꯃꯍꯤꯛ ꯃꯍꯤꯛꯀ ꯌꯥꯝ ꯇꯧꯕꯅꯦ ꯑꯉꯥꯡ ꯃꯌꯥꯝꯒ ꯆꯠꯂꯒ ꯏꯟꯖꯣꯏ ꯇꯧꯕ ꯃꯁꯥ ꯃꯎ ꯋꯥꯗꯕ ꯃꯌꯥꯝꯅ ꯆꯠꯀꯗꯕꯅꯤꯅ ꯇ꯭ꯔꯦꯛꯀꯤꯡ ꯅꯨꯡꯀꯤꯡ ꯑꯗꯣ ꯅꯨꯡꯒꯁꯦ ꯑꯩꯗꯤ ꯀꯨꯝꯗꯦꯀꯣ ꯃꯌꯥꯝ ꯁꯤ ꯌꯧꯅ ꯏꯆꯟꯅꯨꯄꯤ ꯍꯣꯏꯅ ꯆꯠꯄꯗ ꯅꯝꯃꯛꯏꯅꯦ ꯐꯖꯕꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯖꯨꯟ ꯖꯨꯂꯥꯏꯗꯒꯗꯤ ꯑꯉꯛꯄ ꯐꯪꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯆꯥꯎꯕꯗꯣ ꯌꯥꯝ ꯗꯦꯟꯖꯔ ꯄꯥꯔꯠꯇꯤ ꯑꯣꯏꯌꯦꯕ ꯁꯦ ꯑꯗꯒꯤ ꯃꯣꯏꯅ ꯁꯤ ꯀꯥꯈꯠꯂꯛꯄꯅꯦꯅ ꯃꯣꯏꯒꯤ ꯃꯇꯦꯛꯇꯗꯤ ꯁ꯭ꯇꯦꯞꯀꯁꯤ ꯂꯩꯇꯕꯅꯤ ꯌꯦꯡꯉꯨꯇꯣ ꯑꯁ ꯑꯗꯒꯤꯗꯤ ꯑꯩ ꯀꯥꯕꯗꯅꯦ ꯇꯪꯈꯥꯏꯃꯨꯛ ꯀꯥꯏ ꯑꯃꯨꯛ ꯐꯝꯃꯤ ꯇꯪꯈꯥꯏꯃꯨꯛ ꯀꯥꯏ ꯑꯃꯨꯛ ꯐꯝꯃꯤ ꯋꯥꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯁꯤ ꯋꯥꯇꯔꯐꯣꯜ ꯆꯠꯂꯦ ꯁꯤꯅ ꯄꯨꯡꯃꯝ ꯃꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒꯅꯦ ꯗꯥꯎ ꯌꯥꯕꯗꯒꯤꯅꯦ ꯃꯥꯏ ꯂꯩꯆꯤꯟꯁꯦ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯍꯣꯁꯇꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯥꯕ ꯈꯣꯠꯄ ꯃꯌꯨꯝ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯊꯣꯡꯕꯒꯤ ꯊꯕꯛꯁꯦ ꯆꯥꯕ ꯊꯛꯄꯒꯤ ꯊꯣꯡꯕꯒꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯇꯞꯅ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯁꯪꯗ꯭ꯔꯤ ꯏꯆꯥꯒꯤ ꯄꯩꯈꯥꯒꯤ ꯆꯦꯟꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ